집에는 또 아니 동기도 있구만 본다. 자 먹으러 놓거든. 비아니도 아토바 두칸이지. 먹으라. Nita Production. ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯆꯥꯛꯊꯦꯛꯄꯧ ꯁꯥꯔꯦ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯑꯣꯏꯔꯦꯍꯦ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯥꯟꯅꯔꯤ ꯌꯦꯡꯉꯨ ꯇꯧꯔꯗꯤ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅ ꯁꯥꯗꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯦꯅꯦꯗꯥ ꯅꯨꯄꯤ ꯑꯍꯨꯝꯁꯤꯒ ꯂꯣꯏꯅꯅ ꯆꯠꯂꯦ ꯍꯥꯏꯕ ꯑꯗꯣ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯔꯝꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯒꯤ ꯍꯣꯡꯗꯣꯛꯑꯒ ꯑꯇꯣꯞꯄ ꯚꯔꯥ ꯑꯃ ꯂꯧꯔꯤꯕꯅꯦ ꯈꯔ ꯃꯆꯥ ꯑꯣꯏꯔꯕ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯆꯥꯎꯋꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯑꯅꯧꯕ ꯚꯔꯥꯁꯦ ꯉꯁꯤ ꯆꯪꯗꯣꯏꯕ ꯑꯗꯣ ꯆꯪꯕꯗꯣ ꯑꯩꯁꯨ ꯆꯠꯂꯨꯁꯦ ꯍꯥꯏꯌꯦ ꯃꯣꯏꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯆꯠꯂꯤꯕꯅꯤ ꯌꯥꯝꯅꯗꯤ ꯊꯥꯞꯇꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯥꯏꯅꯔꯤꯉꯩꯗ ꯑꯗꯨꯝ ꯌꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯛ ꯀꯥꯈꯠꯄ ꯍꯧꯔꯦ ꯃꯣꯏꯒꯤꯁꯦ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯑꯣꯏ ꯃꯥꯜꯂꯦ ꯑꯍꯥꯟꯕ ꯀꯥꯈꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯌꯦꯡꯁꯤ ꯁꯤꯒ ꯂꯩ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯣ ꯉꯁꯤꯇ ꯆꯪꯕꯅꯤꯅ ꯃꯣꯏꯒꯤ ꯂꯥꯏꯠꯀ ꯄꯨꯔꯥ ꯐꯤꯠꯇꯤꯡ ꯇꯧꯔꯝꯗ꯭ꯔꯦꯕꯅꯦ ꯑꯗꯨꯅ ꯏꯃꯝ ꯃꯝꯃꯦ ꯀꯦꯃꯦꯔꯥ ꯀꯥꯞꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯤ ꯑꯍꯥꯟꯕ ꯎꯅꯕ ꯑꯉꯥꯡ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯡꯁꯤꯒꯤ ꯅꯥꯖꯦꯛꯇꯕ ꯍꯥꯏꯅ ꯋꯤꯁ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯖꯩꯐꯕ ꯑꯗꯣ ꯃꯣꯏꯒꯤ ꯔꯨꯝꯁꯤꯒ ꯍꯧꯖꯤꯛ ꯆꯪꯉꯦ ꯑꯗꯣ ꯃꯊꯪ ꯇꯥꯕ ꯀꯩ ꯇꯧꯕ ꯌꯦꯡꯁꯤ ꯑꯉꯥꯡꯗꯤ ꯃꯁꯛꯇꯤ ꯃꯨꯗꯤ ꯃꯨꯏꯌꯦꯕꯀꯣ ꯈꯔ ꯑꯗꯣ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏ ꯌꯥꯝꯅ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯨꯔ ꯅꯥꯄꯨ ꯃꯆꯨꯒ ꯑꯉꯥꯡꯕꯒ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯀ꯭ꯋꯥꯒ ꯄꯅꯥꯒ ꯂꯐꯣꯏꯒ ꯂꯩꯒ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯇꯧꯔꯦ ꯇꯥꯛꯄꯤꯔꯤ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯏꯌꯦꯅꯅꯦ ꯋꯦꯜꯀꯝ ꯇꯧꯔꯤꯅꯤ ꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒ ꯁꯪꯒꯣꯝ ꯄꯤꯊꯛꯑꯦ ꯀꯌꯥꯝ ꯌꯣꯜꯂꯤꯅꯣ ꯁꯪꯒꯣꯝ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯕꯅ ꯃꯥꯏ ꯃꯤꯠꯀ ꯏꯁꯨ ꯁꯨꯒꯠꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯝꯃꯒ ꯃꯣꯏ ꯌꯨꯝꯗ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯃꯨꯛ ꯄꯨꯗ꯭ꯔꯦꯕ ꯄꯨꯟꯅꯃꯛ ꯂꯩꯔꯦꯕꯀꯣ ꯁꯤꯒ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯧꯕꯒ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯑꯗꯣ ꯆꯥꯛ ꯂꯥꯝꯃꯦꯕ 12 ꯇꯥꯗꯩ ꯇꯧꯔꯦ ꯔꯣꯍꯤꯠ ꯅꯪ ꯆꯥꯛ ꯍꯥꯡꯗꯣꯛ ꯍꯩꯕ꯭ꯔꯥ ꯍꯥꯡꯗꯣꯛ ꯚꯦꯔꯤ ꯒꯨꯗ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯧꯔꯛꯄꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯗꯣ ꯊꯣꯡꯕꯁꯦ ꯀꯨꯀꯔꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯊꯣꯡꯕꯒꯤ ꯀꯩꯅꯣꯒꯗꯤ ꯚꯤꯗꯤꯑꯣꯗꯤ ꯀꯥꯞꯄꯔꯣꯏꯒꯦꯀꯣ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯦꯕꯀꯣ ꯄꯣꯠ ꯑꯃꯈꯛ ꯂꯧꯒꯦ ꯍꯥꯏꯅ ꯊꯣꯛꯏ ꯁꯤ ꯗꯨꯀꯥꯟꯁꯤ ꯂꯧꯔꯝꯃꯦ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯌꯦꯡꯉꯦ ꯆꯥꯛꯁꯨ ꯆꯥꯗꯅ ꯌꯦꯟ ꯑꯉꯧꯕ ꯊꯤꯕ ꯂꯥꯛꯑꯦ ꯂꯣꯏꯁꯟꯈ꯭ꯔꯕ ꯍꯪꯉꯦ ꯀꯩ ꯄꯣꯠ ꯍꯩꯅꯧ ꯅꯨꯡꯁꯤꯕ
ꯄꯥꯟ ꯊꯣꯡꯕ biryani thongdore hangde मीजा में चल उतरे चिक चिक चल कहाँ जाएगा हाँ जाओ जा गया ला मनो सब्जी दुकान में चंगो सब्जी का तंग हुई है सब्जी का तंग हुआ नहीं ano ba siya sang mira mo bira hangda amun makan nan ba kong du mo na chinga adagi maiden sila kumra si sara asim kai po na hande thabi re kai po na hona du sa sara si kai no siya poto nante lam thabi ma do ayo na pan no tang go Bà phu chỉ xa giả rồi. Xin tôi chọn rồi xin cho vậy. Wow, xin cho mana chani mar khuda re ne. Du. Da kai umur biram ra chani mar khuda re. Jam lo rồi nó có tăng lo nào. Hả? Suy ông ngồi rồi. Đi sonda. Mangra hiu sa ni. Kya na hoyi. Mangra jano ma be nó ngồi. Yan. Are ke sikam ni lau sina. Ada kena di jubi di. Jubi saningi ba. Lau sira nga. Jubi jang lau. Thabi di. Masuk ngoi. ज़्यादा अभी हम बेरी दी बेरी चारा बना तो कितना दिन si Kongdong mana si Kongdong yo ya mo do thom si Kongdong ni si yo ni ro bo ne pan ba haino du ne ba azam koro bo mundi mo be ba kundra da ni singa ba ya keji mo ra china Chana usi ngo ba usira asi je matum da amalo do
ꯆꯦꯛ ꯄꯣꯠ तेरी बाहों में बचपन खेला Pera, asumba ha? Pera. ये पेड़ा कितना Magsira. Ano yung punna siya kaya na? Amam siya kaya na? Sabi yan. Nangyayos ko na ba? Tsaka siya ang ting. Kung nga ba makayo tayo ito. Awa tayo ba dyan? Parang phone to rin ito. Kung natanggal ka kayo. capsicum은 누가 하얀 그 누가 지름과 대디 그렇게 납작가 암당 하우비도 짜나 그래도 저니 뭐야 저니 뭐야 शनि बकुआ ям 땅을 날마다 근데 부장 가이다 비라면 지금 뭐 먹게 되는 yes han 아거기 하나 보보이다 ngасang 꼬락꼬이 벙가 발람보다 아두 왜 말아이네 칸나베리네 꼬락꼬락 꼬이보다 왜 아문 먹었다냐 Ini mah, sih kata tadi mainnya sih kasi grab phone masa saya cai dong. Mau dia sini tuh kau lah, mangra. Pagi ni metro baca tu. Metro ngan baca tu. Jadi ni jauh. Baba. Oi, ai kulit ngai bahasa tu dah. Dah. mayam hojik aiga monoga poche veiduna have halaga hojik chak thongba haudoini ado chak thongdringeda adigi veirakpa chicken kebab che bacham gi veiri abaka adudo hoiga monoga na chathogare adum chak jawda bida ado hojik poche singe mai famda thangmurani aduga gi chak thongba se adum haurani abaka ado thongba thakoi video gadi ubaroige mayam ai hojik chak thongba loire ado pan ga nga ga thonge adugi morok chobsina bora ma haure adugi keno sina akoi swadam tawre abaka ado ngasi dinner ni ngasi nungthangi cha hinjang ado ngasi oina video su thamna ba tawrage ado mayam ai channel se subscribe to bio like to bio ado share to bio